Lamdam asigi apunba saktam ngaknaba hotnabada thawai khubakta haptuna honariba khul ngakpasing asi lanna uhanba yaba wafam kaya NPP gi State President Yumnam Joykumar na phondorakliba asi laibak thibani athubada Meeyam Khangna Shengdorakkadabani haina URIPOK apunba lup amasung URIPOK apunba nupi lupna takshillakli press ta thadorakpa video message amada URIPOK apunba lup ki General Secretary Samomdurban hai ngarang numidang Yumnam Joykumar na X ta thagalakma post amada maitai khunai amadi khul ngakliba singda sokpa yaba wafam kaya phondorakhiba asi laibak thibani thawong asina miyamda khoirang khoisaungna ba pokhanbagi achoba maram ama oire politician amana political party masen hunnaba ngangnabada akaiba leite adubo maitai khunai amasung khul ngakpasing sokadaba wafamsing phondorakpa asidi miyamna tumina yengduna kaidonungda leiroi Yumnam Joykumar na khul ngakpasing asigi ground reality ningthina khanglaba matungda phondorakpa wafam oiramlabadi miyamna warau ramloidabani atopa political party amadi politician singnasu lamdam asibo kannaba honariba khul ngakpasingbu lanna uhanba yaba wafam amata phongdokpirakanu hainasu mahakna makhatana phongdokhi LAIBAK SIGI OIRAKIBA FIBAMSI KARAMBA MATANGDA KARAMBA MFMDA HOKIBNO HAIBDUGI HISTORY KHANGAGA WARI KHANGAGA CHAPCHANA KHANGAGA HAIBIRAKPA OIRAMBगदि YAMNA FGANI HAIRIBा WAFMSि नत्तबदा मखोइगि राजनीतिगि ओइबा उनबा सिरैसदा ओइ लैबाकि ओइना अचौबा इरैबा इरमगि गाखोइ अचौबा थौदां लौरिबा अरामबाई टेंगोलगुम्बा अमदि मणिपुरगि मितैसिंग सिबु ngakpa senbada thौदां लौरिबा खुल ngakpa इसिं नाउसिंसे मसि सोकपा याबा वाफमसिंग एनी NPP गोइसुनु BJP गोइसुनु एनी ऑल पॉलिटिक्स तौरिबा पॉलिटिकल पार्टी पुनमकना हाइरु वाफमसे अमत्ता थंबिरकनु युमनाम जॉयकुमार President ओइबिरिबा NPP की President ओइबिरिबना फोंदोरलिबा वाफमसिंग असि मसाना लाले हाइना फजना मियामगी ममांगदा सेंगदोक्कदबनी हाइबा वाफमसि उरिबो अपुनबलुक अमदि उरिबो मियाम अमदि उरिबो नुपी अपुनबलुक की बहुत सिंजरगा क्वाइकनु की वक्तव्य थमजरी